Hello, I giving baboyna may rakpam. Nahanam pumas the sorgi wapau tana bugidamak lakpiba and sigidamak Thajabsingna. Agi prathnadi, Nahan attack the wapau and mapalna, Isorbu and nungsibada, amasung mahaki me, aduga mahaki Singluppu and nungsibada. The Wahana Nahakin from the Nolukchoning badudi, Nahan attack the wapau asina. Nahanaki Singlupta pipam topanaki commitment, amasung Nahaki Singlupki luching missing in makapon pam tokpa adugi mahutisilhandigan. Adu wapau mapalna. Nahaki Singluppu and nungsibada, Nahaki Singlupki luching missing and nungsibada, adu quite maruina, Isori matic magdamak hingba punsi the chaokhatkani, Aki prathanani. Ibumaki wapau, taminas. Ephesians pandu Mary, pada terani thudagina taraga taruk, pada terama thudagi phaba hominas. Ephesians chapter 4, verses 12 through 16. Ephesians pandu Mary, pada terani thudagina taraga taruk, pada terama thudagi pasarke. Adugo mahana kharabu pakon chatpa, kharabu wa takthokpami, kharabu evangelist, kharabu pastor amasung oza oina pibire. Thougal gi thabak asengba misingbu mapung phahanbiribani, Kristagi hakchang sagatnaba gidamak. Masi eikhoi pumnamakna Thajabada amasung isorgi machani pabu khangbada amato oiba adu yaudriba phaba mapung phaba mi oiduna Kristagi attain bagi mapung phabagi chang oidriba phawbani. Aduna ithakna amasung makal gi tambi bagi nungsit khudingmakna koipu puba amasung misingi tat marai marada amasung namthak taunaba khujin thorangda eikhoina apikpa angangum amuk orodabani. Madugi mahuta achumbadu nungsina ngangduna maram pumnamakta makok oiba Krista mangonda eikhoi chaokhatkani. Mangonda hakchangi saruk pumnamak chapchana samjinai amasung hakchangi saruk amamamna magi mathau tawduna tingsamna hakchangi saruk pumnamakpu punna phajale masina hakchang asi nungsibada semgatnaba hakchang asi chaokhathale. Pranadas Prabhusanga sigini bin asida kuina ki wahai asida yengmina kadori marona karam haina Thajabagi punsida aduga Singluppu amatuna chaokhatkadabun haibadugi matangda. Prabhunaki wahaina eikhoi amam mutambi. Eikhoi nakong hangdokpi. Eikhoi thamoi nahaki wahaina thalhanbi. Prabhu ariba matami Thajabsingna haijabagumna eihaknasu haijari eikhona khangdriba adu khanghanbi. Udriba adu uhanbi. Adu eikhona oidriba adu eikhoi oibada mateng pangbi. Nahaki thawasimna thabak subi. This is Christ ministry. Amen. Eikhoina Singluppu chaokhatpa or Thajabagi punji chaokhatpa haina habagi matang sida eikoi yam toina wari sanai. Adubu hangbe ba wahangdi Singluppu chaokhatpa haibase karino. Aduga karam haina Singluppu ama chaokhatkadise. Asiga khoi hangda bo hangne. Kana ukran Singluppu chaokhatpa haina haib matanda building labor funds mayam labor mi mayam kaba aduga church ki building manung aduda ahang mafam amata leitaba. Haibada chaokhatpa gumna khale. Adura chaokhatpa haina hairisi Bible matangina maruina. Thajab ama oibagi punsida matokram chaokhatkani. Ayambasing taba matamdadi pratna tauba Bible phaba. Na adu lande adu chumme adu hair ani adu kaya mapan thokande. Hoi fellowship tauba. Adu Thajab ama oina individual believer ama oina thawai gi matangna chaokhatna hairpa matamda prathana tauba aduga Bible phaba asikaktang mak hena priority piba eikhoi uba mayam phang. Adu khakla
hai wang khuding maki pau khuma sing asig nim dai khona yang mina gadar efisa pandu mari gi pada tara gani thoidek na tara taru asida isor yu haina maik sine khoi takpi gani tambi gani aduna hak na khoi da tawjani ma baton adudi adum gi wakal amsung losin khoi ibung ma ki wahai asida leibiu aduga munna tabiu aduga wakal khanbi aduga punsi chang yeng bi aduni aikoi mamangi nomaising da tamin nakhiba adugi matung inadi isorna haiba Jesu Christ na magi sing da khudol sing pinabi khudol adukki mati yamna sing manung da pinabi thajaba khudingmakta adubu polna pada taraga mathoi aduda maru oiba khudol sing haibadi singlu manung da laikhraba khudol sing adubu phajana tambina ba takpina ba aduga hena ningthijaba maong sizinna bagi da makta chingbina bagi maong isorna khudol khara khudol mari khak polna pada tara mathoi da khoi umina ki karam haiba khudimuk sing edu pakhon chatpa wa takthokpa evangelist pastor masung oza apostles prophets evangelists pastors and teachers now haiba khudol mari asi khaktamag isor khudol ni haiba nate adubu haiba khudol sing asi na singlup manungda isorgi kristagi hakchang da laikhraba mipum khudingmak khudol sing adubu achumba phaba amasung isorgi matik mangal oibaromda sizinanabagi damak tambinabagi damak isorna pinabi khudol sing adani now somna tanabagi damakta kristna singlupta khudol mayam pinabi thajaba khudingmakta khudol phangdaba thajaba kana amat leite adubu haiba khudol sing adu isorgi matik mangal oibaromda singlup amatoina sizinanaba aduga haina amasung singna cheksinna sizinanabagi damakta isorna maru oiba khudol kharasu pinabi tambinaba amasung takpinaba amasung semgat sagatnabagi damakta aduga haiba khudol sing adu polna verse 11 asida karam kramane hain haikre pakhon chatpa isor yuwa takthokpa evangelist aduga pastor amasung oza asimyam loina mayek sing clear oi haina I khanjai now aduga haiba su ekhon nainamina kre ana wala bagi singlup da hojik maki singlup sing asida pakhon chatpa sing amasung isorgi wa takthokpa haiba sigi office asidi leitre hojik ekhon mamang no majing yeng minaki bedu kari gidamak leitre bino maramdi haiba pakhon chatpa sing amasung isorgi wa takthokpa sing se isorna matam khara khaktangi hiram amagi damakta isorna Jesu Christ na establish toramba Jesu Christ na inaugurate toramba office amane aduga haiba da ekhoina efisa padu ani gi pada kunda uba phangi karino pakhon chatpa sing amasung isorgi wa takthokpa sing ase singlup ki haurakpagi yumpham madane they are the foundations aduna Christagi singlup amakhaktane Christagi sang amakna there is only one church one temple and only one foundation aduga haiba yumpham adu pakhon chatpa sing amasung isorgi wa takthokpa sing asina ihan hanba sadabdi chahi han chahi chama aduda semgat polokre karam haina makoi isorna ma ki wasing adu phongdo e Jesu Christ makoi wasing adu ngang aduga eikhoi da lairik humphuga taruga si pinabire pakhon chatpa sing amasung isorgi wa takthokpa sing adugi mapalna aduga haiba adugi mapalna singlup ki yumpham adu hokre the foundation is laid ko singlup ki yumpham adu howdokre isorgi wahai mapung phana khoi leire Paul gi matamda adagi Peter hogi matamda Bible humputur mapung phana leitre Bible asida yarab lai humputur mapung phana amata leitre adubu iroi loiba pakhon chatpa aduna siba matam iroi loiba pakhon chatpa sikhibu kanano John ko pakhon chatpa John mang siba matam adu phawbu isorna phongo pibu phawbu iba loiselle phongo pibu loire aduga hojiki matam da singlup sing da leiriba Bible laik humputarna saba maihoron de gi horoga phongo pibu phawbu si isorna ma ki singlup na dharma chenbada amasung thajabada chatnanaba amasung chaokhatkani gi damakta pinabiraba mapung pharaba yumpham amasung yumbi aduni aduna haiba si haiba pakhon chatpa sing amasung isori wa tatokpa sing adugi mapana magi sing ta piba loire pibi khre aduna hauji anauba isorgi oiba revelation leitre revelation gi mathau taba su leitre kargi damakta no maramdi ibungo maki aningbada mahang magi sinup sing khanghaning ba maki aningba pumnamak adu mapung phaba aningba pumnamak adu lari khumpu taruga sidlona mang yawra
Aduna hariba office mari pada tramathoi verse 11 so they can uba phanglib office mari apostles prophet evangelist amasung pastor teacher harib office mari asigi marakta haujiki matam the later office ani haiba taragadi apostles amasung prophet adu atopa londa atopa mong lakani yeng minaki bidu karino apostle oinanaba gidamak ti pakon sa oinanaba gidamak ti Jesus Christ lepnaba Jesus Christ na baptized oba adu ga Jesus Christ ga hingminaram ba adu ga Jesus Christ na sibdagi hingalaga sarada ka ki bidu uhowmi ogedabani aduna haujiki matam asida ai apostle na lakpa mi mo oba taragadi asi wang changbi na hak Jesus Christ uhobra hakchangda Jesus Christ hakchangda sarka ka ki bu uhobra adu udaba oba taragadi adu nate How's the prophet later? Kermain hari bano. Maramdi hari prophet sing asi. Amu pakon sa basingi makada leb isorgi wahai sing phangba missing. Isorgi direct revelation phangba missing. Adu ba hojik ti adu na phangba kana amata later. Kermain hari bano amu khana isorgi aning no khudingmak sing adu laire khumputur ko mapung phana yaure. Adu na apostles later. Adu ga isorgi wa ta thok pasing prophet sing later. Adu makhoi thougal eikhoi galuna lai karam haina lai khumputur ko sing mapalna isor makhoi da phongdok piba wahai Genesis tekni revelation phauba asidi singlupta haujik phauba eikhoi gi makhoi gi thougal adu office oina natana mafam amo oina natana designation amo oina natana makhoi gi thougal ama oina eikhoi da lai khumputur ko aduna yes makhoi ministry di eikhoi gi loinari adu office adu di later aduna apostle prophet hena lai khudingmak sing among the bible matung ni yang poi batagi di hojik ki matam da ai apostle ni ai prophet ni haina hai ai ngonda isorna si wasing ngang e aina bible paring matam da isorna ai ngonda si was hang ngang e haina hai khudingmak sing do chin thiba oidaba ngaktane thajabsingna du mi sing da isorna hojik matam se de karam haina wa ngang bage Bible gi mapalna mi sing mayam le testimony sing taraga ai mang de Jesu la me ai gi mang de Jesu si har me na adugi testimony sing do ang taraga as Jesu na wangang wil taningi isori khonjel taningi haina haiba mi sing ekhoi mar to siya bo pataraga di isori khonjel tanana ba Jesu Christ gi saktam do unanaba gi damakta na ngai ge do mang nate vision nate aduga fresh revelation nate Bible Isori khonjel taningbra Bible pabi mai khonjel hauna taningbra khonjel hauna Bible pabi masi isorgi waine ani su timothy da kari hai sastra khudingmak isorgi sor dagi thokpane na hai sor hai the greek ki londa theopneustos ana hai bi isorgi khonjel man isorgi sor man man hondok ma gi wai man isorgi khonjel makne Bible se aduna isorgi khonjel taningbra Bible pabi vision ngai ganu mang ngai ganu Aduh nong amade numita babu kok yungagle sungta taroi. Isori wai ngapang tang. Now, aduh pakon sa pamasung isori wata thokpa aduh laitre. Aduh hajik singluppu da laiba se karino mahakna maru mappu moina ekhoi na sunga sing numita pamina khraba adugumna singluppu office ibung mana pina bidu karamano. Kana kuma karan evangelist su lai hana ho evangelist lai Thajaba khudingmak evangelist mathau dang kan apabu wapa sandokpa tamthokpa takthokpa aduga mi singbu apabu wapa sandokna bagidam tambiba musung takpi bana Thajaba khudingmak sing se adugi matang the high rubo oiba targadi Thajaba khudingmak evangelist gatani maramdi mathipandup kunipan hana samang chande da hajakre mathipandup kunipan gi padrama pun kuni matung Jesus Christ gi piramba ya thangadu karino jan khuding da chatuna sebok semba karamana sebok semgani apabu wapa sandokpagi mapalna sebok semgani aduga Thajaba khudingmak sing adubu mapa matana pamsung thawai sangbangi mingda baptize tawgani ko adugi ya thang adugi matung inadi Christian khudingmak evangelist ne Christian khudingmak apabu wapa sandokadobani marup singda thabak mafam da school da college da aduga tongan mafam khudingmak isor thami jaga sing aduga adugi makadu yang rup oiba targadi evangelist lady aduga tongan isor gifted oiba evangelist sing lay gifted oiba discipleship semba maruina yam isor na khudol pene apabu wapa sandok missing lay aduga missing lay adubu haibasing asigi marakta pada tarama thogi losilak padu da karino haibase pastor amasung oza pastor teacher adu haibase ekoi na ekoi gi singluki semena faith pamina matam adu su ekoi yengmina kre maru oina haiba pastor amasung oza sina singlup adubu
Isorgi wahai tambiba amasung takpibagi mapalna ngak amasung sele. Now, aduna hojik singlupmang laibase karam office na pastor amasung osa deacon adu haiba sigi damakri tongal manu mem adu haiba du Paul gi wahai asigi masig emphasis nate. Maroina pastor amasung osa adu emphasis ne. Aduna aikhoina padatara thoida pakon sa toigera wadak to poigera evangelist oigera pastor oza oigera haiba khudingmak sing asida isor ma khoida pini bibu khudol se karino ma ki wahai gi oiba khudol pakon sa pasing na karman na isor wa paus no page isor gi wahai gi mapang wadak to pasing na karman isor gi aning mo do haidok page wahai gi mapang evangelist na karman na wa paus no page isor na pinabiraba apaba wapaw da sanok pagi mapana pastor amasung ozana karamana singluppu ngak sen bage wahai asigi mapana bible gi mapana makogi losing na nate gyan na nate experience na nate adubu isor gi wahai asina kari hairi haina haibudu bible asi hangdoglaga isor gi mising tambiba amasung takpiba adugi mapana hairibasi kristana magi singlupta pinabiraba khudolne Pastor oza asi singlupta isor Christian pinabiraba mahaki khudolni. Haiba se ko mamangin ma jing boto phasani yeng minakre. Kari gidam makta si khudol sing piriba se maroin. Haiba duni padatra ni thoida gina taraga taru phau ba sida. Phol na ko ditam bira ko duri se. Aduna haiba verse 12 da gina 16 phau da ko khangmin ba ya ba achu one main thing. Adu desini. Karino koina ngasig numita efisa marigi pada taraga ni thoidek ni taraga taru phawus da ekone khangmi na be aba acho warol do na chil ina jung har besin adom gi kari kari man notepad amasung kolom sing yaw obadai asi isan bai pamsai har besi wakhal thamba do ina pamsai har be desin one big thing one main idea Thajabasa Singluppu semgatnaba daita adu eikhoi khudingmakta lei maramdi madugidamak eikhoibu mapung phahanbiribani. Christians, each of us has the responsibility to build the church because we are being equipped for this purpose. Aduga hairiba padatara thoidagina taraga taru phawasida hiram ahum thone ko yengminagani padatara thoidagina tarahum gi phawasida singluppu thougal toubagi mapalna mapung phaba mi oinanaba eikhoibu mapung phahanbiribani. Verse 12-13 Singluppu thougal toubagi mapalna singluppu thougal toub haibadi Thajabsingbu thougal toubagi mapalna by serving believers is serving church ko alone by serving singluppu thougal toubagi mapalna mapung phaba mi oinaba eikhoibu mapung phahanbiribani. We are being equipped to minister the church to attain maturity. Aduga verse 14 dagina 15 phawbasina Chetna lepnaba amasung achumbadu nungsibada ngangnaba eikhoibu mapung phahanbiribani. We are being equipped to stand firm and speak the truth in love. Aduga verse 16 aduda Thajabsingna punna thabak subada singlup chaokhatkani. When Christians work together properly, the church grows. Now, haiba hiram ahum duda verse 12 dagina verse 16 pawuzai ko yengminarkan. Aduna ahaklan verse 12 amasung 13 da yengbiu. Amukana thougal gi thabak ki damak aseng mi sing mapung phahanaba Christ gi hakchang sagatnaba gi damak tani masi eikhoi pumnamakna thajabada amasung isor gi machani pabu khangbada amata oiba adu yodriba phawba mapung phaba mi oiduna Christ gi athanba mapung phaba gi chang oidriba phawbani. Aduna wahang se kana verse 11 du pawan kari damak no Christiana singlupta haiba khudol sing sipine biribase kari damak no Christiana hauziki matam da 2022 gi matam asida Manipur da leiriba gospel community church Manipur gi tongan tongan ba singlup sing da duga tabang pan gi tongan tongan ba singlup macha sing local churches sing da isorna pastor teachers sing thambiba gi maram kari damak no why he is giving pastors and teachers as gift to the church. Why? Adune verse 12 asida pa konsa pa pono khumli basi kari damak no
Asengbasingbu mapung phahanaba. To equip the saints. To equip the saints. Asengbasing mapung phahanaba. Asengbasing si kanano? Ay kun Ephesians pandu amag pada ama park mo asengbasing si kanano? Christian khudingmakta sing adune. Christian sing adu asengbasing asini. Ko aseng behind high matam da kari kita mak Christian sing aseng mak obugi maramdi Jesu Christ bu kandi mapum sung Prabhu ne thajaba matam da isor na pap sing kokpi re dharma sen bu ne sing thabi re aduga makhoi isor gi mamang da aseng ga ama moire ama pamat yaudre aduna high sing aseng missing kari kita mak isor na pastor sing thambi bagi maram aseng ba sing semgatnaba aseng ba sing sagatnaba aseng ba sing adu mapung phahanaba kita mak tene aduna chile now sing Nahak Thajaba moina Naki punchi to chaokhatkani single surgabi. Now Bible Baba Prahna Togo Thabakamani Adu Kaktanga te Isorna Nahakna amasung aihakna Thajabagi punsida mapung phahanbiribani aduga semgatnaba pina biba means of magi thougal hiram singadu. Ko Karigumba ID Prathna Tauri, ID Bible Pari, ID YouTube Taki sermon, Adum Tari Nomizing Khudingi, ID Facebook missing upload Rakpa sermon, mathematics in the Tari, Adun I Christian High Hybo Batagadi, Naha Christianity Karino Hyba Gyan Tada Bagimanani. Isorna Marone Christana Singlupta Thajabsingbu mapung phahanbiribani pasar amasung oza se pine biba oiba targadi nahakna mapung phahanbiribani di pasar amasung oza sing adu tambiba amasung takpiba aduda Thajabsingna adu punminaba di yaubagi mapalna oithokadabani you get it right chumego karigumba Thajabagi punsida chaokhatkani isorbu hena nungsibada asengbai punsida hena chaokhatkani oiba targadi nang nathanda kada sol lonsellaga church amata kada bida imphal laik tamba laine haraga laik khatamak tamaga leiba laik tamba lakmai aidi church ka kesu ka yum chapada khatang church ka lore adu khan oiba targadi adu arandane haib mat madu nahak na toribudu kaino haib oiba targadi Infal lady like the Malakmani, I give church a yum the lewi, I don't know, church card to see I had a kind of missing a quick murder labor over target. Nahang a tori with Ate Karimatanate, Adu Nahaki, Tawai, Adu Charahelanmani. Adu Gadu Captain Sinatana, Christian and Mahang Sibagi Mapalna, Nahakamusung, I have was Haganabugida Maki Igi Mapalna, Pinebi, Kudol, Adu Tawai the Vene. I see Moon of Gyanta by Pamsi, till now saying. Aduna, Karigumba, Nagi Punji the semgatnaba sagatnaba. Nagi Punji the mapung phahanbiribani adu batagadi, Singlup amada yao, Singlup amada kamito, Singlup amada responsible or the member amoyo, adu batagadi, Thajabsingna punba the soidania. It's in announcing, no mazing in the church, Kava, Thajabsingna punba, Thajabsingna fellowship oibase. It's a command. Isorgi yathangni. Thaja dragana. Ibria pandup tarapa kun mga pabi. Please read Hebrews 10:25. Aduga nomazing numit aduga Thajabsingna punba do yaurju yaba talaga na chattaba kaninga gana kaba kaninga gana tokpa adudagi di imanaba sing laga na pangkoi koi nomazing numit koiba lerga na church ka do yaba adugi wakhal du leiba nang eikhoi gi marta kana gum yabo oiba targadi you adu torubido kain habo oiba targadi na isorgi mayok ta pap toribani. And that sin is terrible. Kaya dito magkuni pong mga singluppu pastor amasung usapin ni bibigay maramdi nahak po Thajaba oikhroba nahak po aming Thajaba oikhroba khudingmakta mapung phaba da semgatnaba amasung sagatnaba gidamak karigi mapalna isorgi wahay gi mapalna isorgi wahay sandokpagi mapalna aduna asina maram oraga aihaki daita gospel community church asida asigi pastor amo oina aihaki daita adu lakraba mising asibo harau hanba nungai hanba adudagi di kaya ma aning mapiba do aigi daita adu kay laikraba Thajaba khudingmak sing asibo isorgi wai sandokpa tambiba takpiba gi mapalna semgatpa sagatpa musuma pungphan adu aigi daita. That is my first and foremost and primary responsibility to equip the saints. Adugi the Martin nomizing numit khudingi Bible pakto laga mapam masida haibas asing haina ichil nas haina ko nomizing khudingmaki haiba
Isor getting basidi asini aduna asum haine hingadobani asum haine charkadobani asigi maong nang amasung aigi laineriba mari amasung nang amasung aiga isor laineriba mari asum haine ogadobani haine ayak isor gi waidagi hanglok haiba khudima jingse maramdi asi ayaki daitane thajabasing semgatnaba ayaki daita adu moithem toroga mising hang phamase phamanaba aigi daita nate ayaki daita de Masada Pamkraba khudingmak asibu Isorgi wahaina phajana semgatpamsung sagarpadu aigi daitani aduga haibadu aigi daita oiba targadi chil inausing nakhoina aingondagi expect togdoba amasung silupki luchingmasingagi expect togdobu karino nakhoibu Isorgi wahaina semgatpiba sagarpiba pap chumthokpiba asemoi punsida igatiba adu nakhoina pastor amasung ojasing adudagi nakhoina expect togdobu aduni maru oiba thougal Pastor amadagi aduga elder amadagi natragana oza amadagi pastor oza amadagi thajaba ama oina nakhoina member moina nakhoina ihan hana maru oina tawphadaba yadraba maong expect tawgdob expectation adudi nakhoibu isorgi wahaigi mapalna tambiba amasung takpiba adugi mapalna semgatpiba adu ihan hanba nakhoina khwaidagi khawranggadoba thougal matodari pastor lagi attain maru oina attain adun hangba yabu hang sidesini nomaz nimi khudingmaki church kariba church atuda pulpit mathak lepkhalaga bible hangdok leba pastor amasung preacher aduna nahakina phamna isorgi wahaigi matungina isorgi aningbadu tambibra takbibra adugumna tawdaba singlupta nahak saruk yaboy batargadi Naki punsida thajabagi lambida mapung phaba manak phangwa han mamadesi mapung phahanbiribani adu kare jaga singna mapung phahan gadise rasual ki hobo jaga da yengbiu thougal gi thabak ki dama ayam singlupsingda thougal se kanana tawgdawun haina khale pastor elder deacon alibu mafam se isor gi waina high sticker no singlup manungda thougal tawgdawriba du kanano asing basing Christian sing church member sing aduga pastor amasung elder sing pastor amasung oja aduna tawgdawriba karino Haiba Thajabsingna sing aduna singlup mang thougal taunanabagidmakta mapung phaba thougal taunanabagidmakta maikhoibu mapung phahanbiribani semgatpiba sagarpiba thabak aduna kanana tawba pastor teacher aduga thougaluna kanana maru ona tawgadoba singlupna adu oiba targadi wakal kala na asi haiduna pastor di visit laroidra pastor di evangelism taroidra pastor di discipleship taroidra pastor di hospital da naba matamda mi amanaba matamda hospital visit laroidra adu haibanate khudingmak sing adu su tawgani adu bu chela nasung asi yang mayek sing se singlup adu da isorna thambikraba isorgi wahai tambinabagi damakta thambikraba pastor oza adu yang mathau da adu isorgi wahai bu tambiba takpiba adu gi pa thajaba khudingmak bu semgatpiba sagarpiba mapung phanba karida thougal tawda kari thougal da hospital visit chatpagi orbasu home visit orbasu hospitality orbasu tongan mathabak sing adu ichil inausing nakoi thajab ichil inausing atop ichil naamana nar matna visit chatpa adu pastor ngai gedu bunate nakoi thodangni karam mong na thougal gi thabak haina habi adu ki madak yang mafam masada haiba thougal gi thabak haina haibase kaino haiba oiba targadi aikhoina Acts chapter 6 Thajabsingna thabak pandup taruk to uba phangba wari aduda aikoi yengmina be phurup ani yanare chakthung phajana phangdabagi maramna gringang ba jiu singi lukhrabi sing aduga atoba jiu sing adu sebok sing aduna kare yengse Acts chapter 6
Acts 6 verse 2 day. Now, adom gi matam da pabiya verse 1 agdum pabiya and the verse 2 day panzer again. But the darn heard na sibok punna kauraga haike. Chana thakna bagi seba tawna eikhoi na isorgi wa thadok pachumne. Asi to rububa. Asi da apostle singsina high se asi no yenare pasida eikhoi na apabu wa pau sandok or na khoi isori wa takbi bitami khudim sing loina mak thadoga mayam se seba tawga leiba adu chumde. Adu kare makadana verse 3 da. Adu ichil inausa. Eikhoi na thabak asi sinanaba nakhoi nartagi ningjet phaba thawai asengba amasung losing thanba mi tret khando karigidamakta seba tawna bugidamakta chakyen do thungni yen bugidamakta adu maintain tawna bugidamakta adubu apostle sing sorry pakhonjaba sing adu kai tawgani ha yengbi verse 4 aduga eikhoi de haizabada in prayer prathana da amasung isorgi wa thougal tawbada itat tatana pukning changani Singlup amagi pastor amasung oza adugi yana magi resume do karino kangbra isorgi bhai tambi amasung prathana adu magi mathau aduna hai pastor oza aduna singlup lekraba member khudingmakta bu thougal to karam thougal hain hai matam amungon ichil inausing asi ningsing na thougal hain matam da asigi matek asi da kakhatlaga to buya worship chingba the drum thinba guitar kingba keyboard paiba mic sound senaba adu khaktang thougal nate singlu manungda macha di haroga achoba anaba singbu visit to biba laitelar sinuma manungda lay awana taraba sing mateng pangbiba yum hangdokpa paisa sengau hangdokpa aduga kari hain chana thanab laitem sing chana thanab pina biba aduga church building sengdokpa darkar le adu sengdokpa du saruk yauba lei semba adagi phan taithokpa phan thaba khudingmak sing je thougal ngakne haiba thougal khudingmak sing adu leikraba sinup ki member khudingmak sing aduna thajaba yana tawna bidamak tamdige do tapike do asine kana pastor teacher asi oirena mu pastor sing si magi achoba kachu do phamna kan mabuk holaga leibo oiba target aduna de phamsida hai base he labors kanna thabak sui isorgi wai de missing mutambina ba takpina ba amasung isorgi wai gi matung na makoi punsi de singmang na karmana himina gani amaga karmana semu na gani amaga karam haina londin na gani chamin na gani lemina gani maramdi amukana singlu amada lakre pum khudingmak sing adu aran khongi maike da amma khaktane tongan protagi tongan mapamdagi tongan background dagi lakpo oiba targesu adu harba khudingmak sing adu amaga makha ponaduna amaga londin aduna amaga thougal amada thougal tona bagi punsi adu hingnana bagi damak tambi ba takpi ba masung maduda mapung phana bagi damak to hona ba adudi kana passer oza adu chil inausing thougal to godo ba kana no sing to like pum khudingmak Singlup amada singlup ki member oiba taragadi nahak ngonda isorna pine bikraba khudol adugi mapalna singlup adu laikraba khudingmak pu seba tauba thougal tauba haibas isorga pamani phamag lebenate nongmajing numita laga mayamna seba tauba ngaiba adu singlup ta yawa member amagi thougal natte adubu nganna laga missing seba tauba aingon kana seba tawkani natana aina ngasing nimta kana seba tauba yai adugi wakhalon adu singlup adu like remember khu mun senga doba adu wakhalon ne aduga hairiba thougal khudingmak sing se adu oiba daga dikhalage I am pastor sing adi kedo singlup khana gyanta da mar pastor aduna birthday khudingmak ju prathana tawgadoba adagi family khudingmak ta su chatkadoba adudagi hospital ju visit soidina chatkadoba adagi family visit su soidina chatkadoba meeting khudingmak ma yaudaba yadaba aduma loimak su torok leiba adubu hai bu torok matam sorry is kraidano isor yu ha adu hangbo aga tambi rak matam da
maramdi karigumba nakoi pastor aduda karigumba pastor aduda mang isori wai se parga nainana bugidamakta awokpa matam pida poiba targadi karam haina thajabsing aduda nongmajing numida pulpi matakta lepkhallaga isori wai phajana hangdokani karam haina expect tabudino wakal tawi daita laitaba member amada laite phamnabagi ministry laite singlup manungda haugatlaga missing seva tonabagi thougal ngaktane aduga haibudugidamakta is Christiana khudol lonam pinabi khudol phangdaba Christian gramda laite wai taibagi khudola adu chumna sijinabe phan thabagi khudola adu sijinabe phan lotion bagi khudola adu sijinabe aduga khangdu amungana mamang majinda ekhun stamina kare phangkhra khudol khudama machagira achuwagira Christiana siraga hinget pagi mapalna pinabiriba khudolne phataba khudolne aduna pastor oja aduna laikraba thajaba khudingmak sing adubu thougal taunanabagi damakta semgat pasaka pamasung mapung phanabagi damakta train tawbiba equip tawbiba matamda kaidowe Christagi hakchang sagnabagi damaktane again now kanana no Christagi hakchang sagadaise singlup sargadobagi thaudang adu kana kana dano leise pastor khakna nate ko adu deacon khakna nate kanada thajak member khudingmakta the member each individual in the church singlup amagi manung da yaukroba Christian khudingmak sing adu singlup adu chaokhatkani damakta thabak sugudoba singlup adu chaokhatkani damakta inward both inward amasung outward inward haibadi thawai romda aduga masing da chaokhatlaknanabagi damakta daita adu kana kana da lairibase member khudingmakta wala yengune pastor evangelism ju tauba bible se su piba discipleship su tauba family visit su chatpa hospital visit su chatpa birthday da su prathana tauba luhong ba da su prathana tauba angang mingthon ba su prathana tauba adu angang masam ka pu su prathana tauba adu angang chak cha ba yar pu su prathana tauba khudi bu sindo pastor ngadang toroga leibu oiba ta kamana sim chaokani adu singlup ayamna blame tobuse karino now again haiba ahang na haijab matam masida isorgi wai da thajbena thawul to do pastor sing adugi excuse na te han masida haibase maru en isorgi wai da lumna machu luna lobagal na thajbena thawul to pastor sing adugi mafam na han ngang wa sing sing ko aduna kaino haiba oiba targadi singlup karna kadwe singlup jago tene singlup jago lak matam da kana da hen han taine pastor da ado chumbra nate pastor da haina khudom bi thinning mangda nangolum thilak si khut ahum je asi wakhan khalag ai kari ta sing sa khona bi ai hak mi evangelism to bra ai isor khang da bichil inau maru mapang sing wo pau san do bra singlup tai ngasi bo mi kyam pusla khre adu singlup manung sida ai kana bu discipleship to re adu di ai hak thaja bichil inau sing da mata kayam yam awa ba sing mateng pang kayam yam na prathana to re kayam yam na makoi gi da makta makoi gi darkar e sing hangli makoi ai bible kyam pa minari makoi thaja bi punsi gi matang ai wakal kyam khali hai wakal sing lone ma khan ga do member amoina aduna kari no singlup adu semgatnaba sagraba am chaokhatkani gi dai da khudingmak sing adu pastor amasung oza adu deacon sing adu da khakna te adu member khudingmak naha Christian la adu ga naha sing am da yar mi amara adu oiba ta ga singlup chaokhatkani gi dai da naha gi dai da ne sisimadi ai yaudre leite maramdi kari da magna amungana mahana pol amungana pada tara to hakchangi oiba imagery hakchangi oiba pandam adu mag amung lakne na adu yojung asi pandam se lower se khud azina ai di hakchang ya oiba ta su ai thokpa leini han leikhra kan dum leir hana khalaje chaka man jani na adu pamadana kuchini chak hukchil hana khalaje sai ge do ya na sai de oiba ta ga desi adu oiba da ekoi whole metabolism asida part khudingmak play tawe ai di yaude ai asoibana tan haibida mata yaro amana malfunction tarok matamda adugi repercussion haibidi adugi khudong jada lone maksud ne thengna gani aduni still in housing
ibang ma ki wahai sing pal hanan hak bu khalhaning ba eikhoi puna khamina pam ba singlup chaokhatpa singlup semgatpa singlup thougal toba khudingmak sing asigi daita ase luchingbo na thamkro pastor oza adu khaktangi nate adubu laikhraba member khudingmakini ahaki wahangde singlupu semgatpada amasung singlupu sagarpada naha karamba daita loribage adu daita du loaning loriba mina hoibra on natragana singlup ta yaurje ba yaurje ba amagumna khallaga pastor gi thokpa tawjagani ai later mi myam le moi thokpa tawjagani han khanma mi oibra adu akon mi sing adu marakta yaw mi sing akoi marak yaw oiba taragadi pukning hongbe adu papne aduga hairiba thougal tobagi mapana kaidawe hakchang sagatle semgatle aduga mapana kaidawe kana kana thajabagi lausing da mapung phagani hangme bo hangni ko hairiba semgatliba sagatliba thougal toriba khudimak sing aduna karino togudi je verse 13 masi eikhoi pumnamak thajabada amasung isorgi machani pabu khangbada amat oibadu yaudriba phauba kari mapung phaba mi oiduna maturity dane kana kana mature oidu se ai khaktara adu thajab khaktara nate thajaba lone makar mana pol makar mana hai mafam sida masi eikhoi pumnamak even including Paul himself adu takbudi keno Christian am oiba target adu Christian am orga sing am the member am ne yaw khrab oiba target di chaokhatpa semgatpa sagatpa khudingmak sing asigi mapalna mapung phaba mi oiga dawribadu ai khakta te adubu ai glona ai sing was lekrba thajab ichina khudingmak aduna thougal tawbo oiba targasu aduga semgatpa sagatpa oiba targa khudingmak sing adugi one goal di kaino haiba target di ai wangba ai na haithoi sing thoiba ai na khwaidagi hena atong mham lepa ai bu hena mi sing ikai guna natte eikhoi amamamna thajabiyana tawriba thougal asigi mapalna kristigi sinum adu semgat minebagi mapalna thajaba khudingmakna losing amada kanagi losing da kristagi losing aduda punna khangminaba punna chaokhatminaba aduga punna mapung phaba mi oiminaba adune adu mafam asida amu karina akhoi ulibase example amu ai amu pizage singlup manungda thougal thoma namse lai present worship ki kana lowers example lowers no masih kami kudingi guitar parga thajabasing isai punna sangminam gi damak guitar king le kana chingliba nupa aduna tawriba thabak adu maase guitar king ma kayam hairabano khonjel kayam phajarabano adagi public presentation kayam hairabano unanabagi adugi maramna natte mahang isorgi mi singbu isorgi wahai du isai oina sakpada chingbagi mapalna thajaba khudingmang isai du saruk yaraka isorba punna thagamena gi damak urabra se problem se kaino hai boiba taragadi podium mathak sida kakala ki boiba taragadi microphone amu phangi boiba taragadi athoi ahen tanaba asing ahai apa sanaba khudingmak sing is singum basada mayam lerba maramna give phangjab isori gi phangjab khudol sing aphaba khudol sing khudingmak sing adusu mi bege aning apamba napal aduna loinamak totsan naraga kayam haibano kayam wange adagi di kayam tongal haib unna bagi damak mayam hone ichil now sing thajabagi punsi amasung isorgi singlup manung the kristigi singlup manung the tawgodoba khudol sina godoba khudol khudingmak sing adu kare ge chamane haina haib oiba targadi ising de thum thaksun matam thum thiba phangbra or chalon lon ba matam da chithoklaba cha adu da chamana aduga chini thiba phangura adu chamana gi mahau su phawe adu chini gi mahau su phawe adu chini na ising khaido si sina chini ni sina chamana ni sina ising khaido ngamra ngamde adu chamana ai ha na tawriba singlup adu tawriba thougal adugi maramna aduga mapalna eikhoi khudingmakna thajabada karma thajabada asengba achumba thajabada isorgi wahigi oiba achumba tambiba khudingmak sing adu jisu christ gi matang tambiba achumba sing adu aduga isorgi wahai tambiraba takpiraba punsi mahingi achumba khudingmak sing with right doctrine and right belief khudingmak sing adu thajaba khudingmak sing amma toina khangminaba chaokhatminaba adu adu pun leminaba adugi aim ne aduna hangbe wang sesini
ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯍꯥꯛ ꯃꯌꯥꯝ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯈꯪꯂꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯆꯨꯝꯕ ꯑꯗꯨ ꯅꯍꯥꯛ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯊꯝꯖꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯊꯥꯖꯕꯁꯤꯡ ꯑꯗꯨꯗ ꯃꯗꯨ ꯇꯝꯕꯤꯕꯒꯤ ꯃꯄꯥꯜꯅ ꯁꯦꯝꯒꯠꯄꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯅꯔꯣꯝꯗꯣꯝ ꯕꯥꯏꯕꯜ ꯄꯥꯖꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯅꯉꯣꯟꯗ ꯑꯆꯨꯝꯕ ꯑꯐꯕꯗꯨ ꯉꯥꯡꯕꯤꯕꯒꯤ ꯃꯄꯥꯜꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯊꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯊꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯊꯥꯖꯕꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯝꯊꯣꯛꯄ꯭ꯔꯥ ꯇꯥꯏꯕꯪ ꯄꯥꯟꯕꯗꯤ ꯑꯗꯨꯒꯨꯝꯅ ꯅꯠꯇꯦ ꯑꯩꯍꯥꯛꯅ ꯌꯥꯝ ꯇꯣꯏꯅ ꯄꯤꯖꯕ ꯑꯦꯛꯖꯥꯝꯄꯜꯗꯨꯅꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯔꯦꯡ 1, 2 ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯡꯂꯨꯞ ꯑꯁꯤ ꯆꯔꯆ ꯉꯥꯛꯄꯤꯒꯅꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯔꯦꯡ 1, 2 ꯇꯥꯅꯕ ꯔꯦꯡ 1, 2, 3 ꯇꯥꯅꯕꯁꯤꯡꯁꯦ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯀꯣꯝꯄꯤꯇꯤꯁꯟ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯣ 2 ꯇꯥꯕꯗꯨꯅꯁꯨ ꯀꯃꯥꯏꯅ 1 ꯇꯥꯅꯤ 1 ꯇꯥꯕꯗꯨꯅꯁꯨ ꯀꯃꯥꯏꯅ 1 ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯅꯤ ꯑꯗꯨ ꯑꯦꯝ ꯑꯗꯨꯅ ꯀꯩꯗꯧꯏ ꯁꯖꯦꯁꯟ ꯐꯪꯉꯁꯨ ꯃꯤꯁꯤꯡꯗ ꯄꯤꯊꯣꯛꯑꯣꯏ ꯑꯗꯨ ꯃꯥꯅ ꯈꯪꯕꯁꯤꯡ ꯃꯉꯣꯟꯗ ꯑꯗꯨꯝ ꯊꯝꯖꯤꯟꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯄꯔꯤꯈꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯝ ꯇꯧꯔꯦ ꯃꯤꯁꯤꯡꯅ ꯍꯪꯕꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯥꯔꯁ ꯄꯥꯗꯦꯗ ꯀꯥꯏꯗ ꯑꯝꯇ ꯈꯪꯗꯦꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯗꯨ ꯉꯥꯛꯇꯅꯦ ꯄꯥꯎꯈꯨꯝꯁꯤꯡꯁꯦ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯑꯦꯝꯗꯨꯅ ꯀꯔꯤ ꯋꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯌꯥꯝꯅ ꯁꯦꯜꯐ ꯁꯦꯟꯇꯔഡ് ꯑꯣꯏꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅ ꯍꯤꯡꯐꯝ ꯊꯣꯛꯇꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯂꯤꯕ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗꯕ ꯀꯔꯤ ꯂꯩꯕꯒꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯄꯥꯞ ꯆꯦꯜꯂꯤꯉꯩ ꯃꯇꯝꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯁꯤꯕ ꯃꯇꯤꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯅꯣꯔꯣꯛꯇ ꯆꯠꯄꯗ ꯃꯇꯤꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯁꯔꯒ ꯇꯦꯡꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯤꯕꯒꯤ ꯃꯄꯥꯜꯅ ꯃꯥꯒꯤ ꯀꯔꯤ ꯈꯥꯛꯆꯜꯍꯧꯏ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯊꯥꯖꯕ ꯑꯣꯏꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯗꯨꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀꯔꯤ ꯈꯥꯛꯆꯜꯍꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯐꯤꯁꯥꯔ ꯕꯟꯗꯨ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯊꯥꯖꯕ ꯑꯣꯏꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯀꯔꯝꯕ ꯕꯣꯔ ꯈꯥꯛꯆꯤꯜꯂꯒ ꯊꯝꯍꯧꯏ ꯅꯤꯡꯁꯤꯡꯕꯅ ꯄꯥꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯗ ꯁꯔꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔ ꯀꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅꯅꯣ ꯃꯄꯨꯡ ꯐꯥꯕ ꯊꯥꯖꯕ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥꯕꯨ ꯈꯪꯕꯗ ꯑꯃꯠꯇ ꯑꯣꯏꯕꯗꯨ ꯌꯧꯒꯗꯧꯕꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯂꯩꯈ꯭ꯔꯕ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯀꯗꯧꯕ ꯁꯥꯒꯠꯀꯗꯧꯕ ꯑꯗꯨꯒ ꯑꯃꯠꯇ ꯑꯣꯏꯒꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯇꯦꯟꯗꯝ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯔꯆ ꯑꯁꯤꯗꯒꯤ ꯍꯦꯟꯅꯕ ꯅꯠꯇꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯆꯔꯆꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯔꯤꯁꯣꯔꯁ ꯑꯐꯕ ꯃꯌꯥꯝ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯆꯨꯝꯕ ꯈꯪꯕ ꯆꯔꯆ ꯂꯩꯕ ꯑꯗꯨ ꯅꯠꯇꯦ ꯇꯦꯟꯗꯝ ꯑꯗꯨ ꯅꯠꯇꯦ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯕꯗꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝꯗꯣ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯗ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯐ ꯑꯋꯥꯔ ꯃꯦꯆꯣꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯨꯒꯤ ꯁ꯭ꯇꯦꯟꯗꯔꯠꯇꯣ ꯀꯅꯥꯅꯣ ꯈ꯭ꯔꯤꯁꯇꯒꯤ ꯑꯊꯟꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯆꯥꯡ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯅꯤ meaning Christ is our standard ꯑꯩꯈꯣꯏ ꯀꯅꯥꯒ ꯃꯥꯟꯅꯕ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩ ꯈ꯭ꯔꯤꯁꯇꯒ ꯃꯥꯟꯅꯕ ꯐꯥꯎꯕꯗ ꯅꯍꯥꯛ ꯐꯝꯃꯤꯟꯅꯔꯤꯕ ꯊꯥꯖꯕ ꯅꯆꯤꯟ ꯅꯅꯥꯎꯗꯨ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯑꯩꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯔꯆꯇ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯀꯧꯖꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯠꯇꯦ ꯁ꯭ꯇꯦꯟꯗꯔꯠꯇꯨ ꯀꯔꯤꯅꯣ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯥꯎꯊꯣꯛꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯁꯤꯅꯥꯎꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯦꯡꯕꯒꯨꯝꯅ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯁꯦꯡꯂꯕ꯭ꯔꯥ ꯍꯧꯖꯤꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯄꯨꯡ ꯐꯥꯕꯒꯨꯝꯅ ꯑꯩ ꯃꯄꯨꯡ ꯐꯥꯔꯕ꯭ꯔꯥ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔꯗꯒꯤꯗꯤ ꯍꯦꯟꯕꯁꯤꯡ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯗ ꯅꯥꯄꯜ ꯂꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯄꯥꯞꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯗꯨ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇꯦ ꯍꯣꯡꯕ ꯅꯠꯇꯦ ꯆꯥꯎꯕꯤ ꯅꯠꯇꯦ ꯆꯥꯎꯇꯣꯟ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯄꯣꯜꯅ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯤꯑꯣꯂꯣꯖꯤꯀꯦꯜꯒꯤ ꯇꯔꯝꯗ ꯑꯣꯜꯔꯦꯗꯤ ꯕꯠ ꯅꯣꯠ ꯌꯦꯠ ꯑꯗꯨꯒꯤ ꯄꯤꯛꯆꯔꯗꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯥꯎꯔꯛꯀꯗꯧꯕꯁꯦ ꯀꯅꯥꯗꯅꯣ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯒ ꯃꯥꯟꯅꯅ ꯈ꯭ꯔꯤꯁꯇꯒ ꯃꯥꯟꯅꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯕ ꯃꯤꯁꯤꯡꯅꯤ that is our position
eikhoi positional righteousness positional maturity ko eikhoi Christ da isor mapal mapung phare adubu hingliba taibang pan bai punsi singlup amma to hinginaba matam asida haiba mapung phaba eikhoi gi punsi dagi Christ gi thougal gi mapalna honabagi mapalna amaga amaga thougal taunabagi mapalna mateng pangnabagi mapalna Christ gi sakam adum on to mathau tai adu haiba thougal amasung haiba honabasi karma matam adu phauga Christ ga chap manandri phau now Christ ga manandri phau hain haibasida Jesu Christ gumna chap manaba matim ngana khoi leirni haiba natte adu mahakna sengbagumna eikhoi su sengani mahakna dharma chenbagumna eikhoi su dharma chengani aduga haibasi taibang panbasida oithokte ko sargal soidana khoi thengnagani taibang pansidi thok matamda adubu eikhoi da pibe encouragement di karino Christ gi thawai eikhoi nungda leire isori pangal eikhoi nungda leire thawai oiba bor khudingmak eikhoi da pinabire aduna asi oithoe aduna Christ gi matau tamba oithoke adu haibasida Thajabsingna eikhoi khudingmak oiba mathau tai kariguma eikhoi gi marakta Thajabsingna asigi marakta Thajaba kanamadana khangriba achumba ma nang khaktangna khangbo oiba targadi hojiki asi acha matamni haiba achumadu Thajaba ichil nausna wari sana gi damakta makhoi su khangna gi damakta adu achumbadu chaokhatkani gi damakta aduga haiba sigi mapalna Christ gi hakchang chaokhatpagi mapalna sagatpagi mapalna aduga Christ gumna oirakpagi mapalna Christ gumna mapung phaba oirakpagi mapalna kaino phangduse and that comes to our next point verse 14 to 15 we are being equipped to stand firm and speak the truth in love haibani Chetna lepnaba amasung achumbadu nungsibada ngangnaba eikhoibu mapung phahanbiribani eikhoi semgaliba sagaliba mapung phaliba amasung Christ gumna mana hingakadoriba amasung hingadoriba hingliba khudingmak sing asigi mathaudi verse 14 amasung 15 aduna ithakna amasung makhal makhagi tambibagi nungsidna nungsid khudingmakna koibu buba amasung misingi tat marai marada amasung namthak tonaba khusin thorangda eikhoina apikpa angangum amuk oroidobani madui mahuta achumbadu nungsina ngangduna maram punmakta mako oiba Christ mangonda eikhoi chaokhatkadabani Kaya Paul Muhammad hires now verse 14 amasung 15 is the Paul achoba contradiction nam kapure verse 14 ase negatively mature or me mapung phar mi aduna karm haina hingloi da ge haibadune aduga verse 15 is positively mapung phar mature or believer or mature or singlup amana karm haina hingge da bunu haina haibadune now negatively kaino mahana haise angang amagunu changamne angang na kadawe Muhammad yengse verse 14 Missing tat marai marada koipu pui makoise aduga ithakna ipomna koipu pu missing haibadi asigi missing karma missing haina hai boy batargadi mature order missing mature order sing karma act karikino asigi ithak ipom amasung missing tat marai marase haibasi the Paul situation eikhoi wakal khanse Paul na chithisi ibma tan mang ido krai dagino jail de magi makhut anida yoling phalang leiri mananganda phubagi chaina leiramgani aduga magi likely house arrest ni adu obetar su magi makhut amamna puliba yoling phalang adu atopa santri dabasing chu pulibane adun he is followed everywhere ko adu chi these ibma tan chu magi makhut du khul yoling phalang adu yarok lona ma iramgani soidana chaina sing adu lona Paul gi damak te ithak ipom je gari hoigani mahakna thasriba Christ adu thadokpa mahakna sanduliba phaba wapa adu sandoktaba compromise tawba adu pon mafam sida haibase kaino chaokhatliba thajabsing adu Jesu Christ gi saktam da onthokliba thajabsing adunadi adugumna oiroi aduna haibi thagi pomse ama hek to be kari Jesu Christ thajau kaidawani mai pakani Jesu Christ thajau kaidawani nungai bani pikthani awaba mata leiroi nangi punsigi ningba thungdaba khudingmak
थुंगहनगनी पैसा लेतबसिंग लहलकनी परीक्षा पास तौदबसिंग पास तौलकनी ममई नतना मकोक ओइहनगनी अदगी आईएएस एग्जाम थाब ओइ बतारसु फावहनगनी ईश्वरना अदगी कैंसर नारसु फाहनगनी अदगी तोंगा तोंगा लेना मयam नाब ओइ बतारसु फाहनगनी चिंथीबा ओइदमाने अदुगुंबगी इथक इपोम अदुदा हाइबा मीसिंग असिन अदुम हुमगा अदुम चटकनी अदुगुंबा इथक इपोम अदुदा aduna lak kharana lam kharana adug ikai khumnaba kharana thabak ama hapagi mapalna Christian oiba to haibadu tokliba khudingmak sing edu Christian natabagi maramne lanthum kharana taibang panbagi hiram kharana leiba yaba Christianity du Bible gi matung inba Christianity natte awam khang na bagi damang thorang to do Christianity edu aseng Christianity Bible gi matung inba Christianity natte taibang pan bagi awabana namhat liba Christianity edu aseng Christianity natte adu gi thajabadu aseng thajabana de karamana khang Jesus Christian maru hum bagi pandam dar maru sino krai krai tai lambi matai tabale nungthak ta tabale adu tingkhang maru tabale adu lehaw ta tabale mahai ale adu ati di kedwe lambi matai ta tabale du kedwe tabaga dum nakal nam dagi dum lothokre adu maru ina nungthak ta adu ga tingkhang maru tabale du kedwe nungthak ta tabale phok law na hogule adu numit ki manga la pa da khoi thakre adu ga tingkhang maru tabale du kedwe chaokhatkani adubu taibang panbagi awaba na amasung Jesus Christ gi maramgidamakta awana nang matamda kadawe mai panbang amdana supchal la kan dum sikre adu Jesus Christ na haning libidu karino Jesus Christ thajabadi aran kubam phangani haina haibasida nungaiba ngakta orani harau nungaiba ngakta orani aduga tongan bagi perks mayam phangani haina haibagi harau nungaiba Christian or mayam le haiba khudingmak sing tu khiba matamda makoi Christian oiba tok panate makoi Christian oidabagi maramna aphaba lehaw takidabagi maramna asengba thajabadu leitabagi maramna khudingmak sing makoi turai re chen khiba ngaktane adun sila inaw sing haiba sila ha wang hangjing nagi thajaba karai de lepage na na khanglib achumbadu kayam chumlabage na Christian oiba tagadi kari hidamak na Christian oibadu aduga na na hojik leriba thajabadu siba phawbada pamudaba thajabara chang yengbiyo maramdi adugumba oiba matam aduda adu oinanaba te ishor yohana semgaliba sagaliba aduga haiba punsi mahing aduda Christ gi saktam da onthokliba Christ gi saktam da hingliba aduga mapung pharagliba aduga nongmana daga nongmadi mapung pungpha phagdriba thajabna hingada punsi adugi punsi dani karam turu irasing laibage taibang ban Manipur sida na haiba adugna Jesus Christ thajabadi nang naroi पैसा पाएगनी मको कोइगनी अदुगा हाइब खुदी मसिन तुंग इलेबा खुदी मसिन करिनो हाइब ओइबा तागदी जीसु क्रिस्ट की दमक तुंग इनदबा मी सिंगने करि की दमक जीसु क्रिस्ट इंबा ngaya ki harau nungai na bogi damak kari ki damak Christian o ai gi thamoi da ing thaba khara I pame ai nungai ba khara pame harau ba khara pame harau na bogi damak nungai na bogi damak ta paisa gi damak ta aduga ina khurna bogi damak ikai khurna gi damak ta जीसु क्रिस्ट की तुंग इन बमे खुगी mak ya oiba targadi na khoi da kari amatana te lai muti latmane जीसु क्रिस्ट as aduki matik icham cham irai lai ba aduga taibang pan bi khara nungai ban lai bi ya dharma na tino ishor na tema kari nang na Jesus Christ ki tung ileba Christian oiriba do nangi punsi pandam khar phangna ba apama nupi khar phangna ba apama nupa phangna ba apama thabak phangna ba ngaya ke ing thaba nungai ba do phangna ba thamoi gi kai ba do khatang mention laga yaba gi mong ning bo oiba tagadi adu aran bane adu chumda bane adu ding na pungning hongna aseng ba Jesus Christ do na thajaba da kale kari da magna Jesus Christ ileba do Jesus Christ ki tung in bagi damak na ha ki leijabu khudi mang mun ki poi bata na ha Jesus Christ ki tung adum in khidra na ki apam punsi gi pandamadu phangdaba matam da chuna Jesus Christ ki tung in gadra na hang le ba thajabadu gi damak nang in mun in tholabasu kari legan in tholabasu yum gi so lonslabasu na hang ma ki nayum da pawa changhandana na hang ma ki in khol adus nong gi mun ki matam adu pawa nang gi nupi nong gi seto khrabasu nang gi pamjaba khudimok nong gi lofo ki poi bata su na hag leng na Christ ki damak leptuna maha ki tung in gadra Jesus Christ thajab oi bata ga su cancer na rabasu
AIDS paklabasu, COVID narabasu, monkeypox narabasu, tomato flu narabasu, aduga tongan ba laina sing narabasu, soinai rabasu, paralyzed oba targasu, punsi chupa pikam narag do punsi oba targasu, naha Jesus Christ gidamak hingadra. Adugumba thajaba adudra nahang leblibadu. Adugumba thajaba adudra nahang hinglibadu. Adung mapung parammi aduna mato adugumna achumbadu da apaba wapau aduda achumba tambiba aduda Chetna lepkani aduga haiba thajaba yadaba Christian di manba Christian nataba church manungda leiba phau di manba phauha moiba singsin toba thabak sing su karino makhoi adu oh asomda miracle toba anaba phandam khlai adu su gong chatkani oh asomda kano paisa yam phang pham le adu gong chatkani koi bu ba asomda anaba phandam le chena khong te ba phare soma asi chuma mane ko chatpa adu kan mi ke chamane kari ke chamane nau yaw da bi he ke chamane nungsin no humba mai ke de koi pu pu adu ga hari ba adu gumba eikhoi gi marak ting asi yaw bo ba tar ga de ngasi ni bi isor gi wa haina nang on da hari ba se warning ne adu ga amon de nungsiba gi khonjel ne Christ ge achumbadu kaino khangnaba hona bi achumbadu de asini Jesus Christ bu kandi mapung sung prabhu na thajaba oiba targadi nahak lomba naidaba hingba punsi phangani nahak sireba su hingani nahak Jesus Christ bu thajarabadi nahak waba yai imung tanthokpa yai awana nangba yai anaba sing nang phangba yai adu nangi thabak thadatpa yai nangi paisa legidaba yai nangi bank account seize tausan gibe yai nang jail thajan gibe yai adu tongan ba mong na Christian amo oibagi na hato ki oiba targasu atopa aranba ama thajilakan atopa ming amagi o khulai pairame nongmai pairame drug lawame habagi ming na sikhibe yai khudingmak sing adu oiba targasu adu gi mapanak siba oiba targasu Jesus Christ bu thajbagi nak sarga phangani Christ phangani isrog lemna ne lomana dana adu achumbane harba achumbane Jesus Christ gi damak tungin dio adu achumbane adu leng dan lebe adu achumbane adu tab kui masing do aran bane oida bane aduga seng da thajaba sing koi hum duna puriba nungsit sing ithak sing aduga harba mi sing ase harba ithak ipom aduda koi pu bu sing koi pu puri hane khallase adu khaktang nate makhona tarse makhona kadoi mi sing bu kadoi mi sing gi tat marai maradam sung nam thak Missing Maray Singluppu the Maray Marata way. Carry them not see church means you yam there. The can do the asung church to the music suya they give the microphone to Paze, the healing Adum Tawe. What I want to take Carino see the college, assume the castle. Carry the Bible that I will look at housing, but I see Bible try like a Bible jargon and book and Christian order nang kayo nang pangito see ato pa singdana ka kari kayo nan miname Christian ba to lamma supige pesa supige Christian ba to asi ta usyap sang bige see thasa ba chumna lepta singlup manung da thasa na yaw da ba sing Isor the semgatnaba adu kidamak high sing adu karino khoichak sing I couldn't khoichok matam the khoichak to season karidamok khoichak season riba nga phana nga na khoichak cha du kari o se dikanum la chicken ni chicken matam ko chikat matam nga dum la lang ni thai ba de chil naw sing kari ki lang Naku Thajabsingna Putokinaba, Naku Lomana, Harau the Putokinaba, Naku Isoragi Putokinaba, Naku Achumbadu Tedokinaba, Naku Saitangi Kanglup the Pusinkinaba, Naku Noro Pusintakina Bugidamakta, Tagliba Kochakne. Adu Harba Kochak sing Aduda,
thougal aduna asengdaba thajabasing aduga ishorgi wahai lumna luna lodabasing aduga thajaba ama oibagi punsi chumna sengna hingdabasing harabasing aduga then abi pa angang amagum koibu pursi haba na ai chanu pi se kabak bo oiba targade mana pama poto lobagi marma kape hana kalase themba yam lai ai chanu pi oinle mana pama bodo pi de vida fazna pamma kanda mangonda christian himma masabi matan madam kapadum pai or atu angang sing ama parma mun matan ama satpisan matan dum lai lai dum lawe adu gumbagi punsi adane asung hingba mi akhoi mar ya oiba targade achumba khangde achumba de lepe adu gilengdiga maramdi kariguma christian man hain harka na thajaribido karino thajaribido karigidamakna thajaribido aduga naki leiba thajabado naki lantu mangbada phawbada mangjaba leitaba thajabara haina khangda boiba targidi naki punsi angang amugum adum legani amada challe adum yaukini kari hagani chapmana manipur leiba turel khudingmak sing sikai de pulli loktak pata aduman chapda manakini kena bakram dalera harba asi mature mapung pharaba mi amani henglu punsi mahingane verse 14 verse 15 karmani hingane madugi mahutta karmana nungsi achumba adu nungsina nganguna. It's amazing, right? Paul Muhammad said high say Thajabsingna mapung pharaba sing adu kari dogani achumba ngangani. Now karam hayano chingthokriba lothokriba mayam do aran bangang magi mapalna oidaba wasak mayam pisan bagi mapalna aduga tauroidoba oidaba thabak sing adu oiba magumna present tobagi mapalna meaning chinthiba gi mapalna adugu mapung pharaba aduga mature oiraba thajabasing mature oiraba singbada kaidogani achumba ngangani aju karama ajuma paap ki matang da apapa wapau ki matang da lomana punsi hingbagi matang da aduga aran ko matang aduga thajabasing lone rak matam da atoba thajaba ichilena amana aran ma tabak torok matam da hai budi sorgi wahai gi matungina chumde lale pungning honggodo bani hai khudima sing da achumba do ngangani adu muhammad da pon hai bise kaino thajaba eikhoina khwali mathau ta achumba ngang adu khak natte maramdi achum ngang ba yam lai karigum aina achum ngang libudu aina saunung bechina amagi mathak de ek dang 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 adu ngang ek direct mamai du da wakhal karim khanda da bida adu mana wa ngang adu thajaba eikhoina mathau ta ba achum ngang ba khangate achum ba adu kai da ngang ba nungsibada ngang ba ngangliba achumba na pol muhammad se tawriba se achumba nganganu haiba nate achumba ngangbudu gi mayo kanate pol haiba se adu achumba ngangba adu mi adu yaithuna ba ikai ba pina ba manganna ba takhanna ba adu ga mi su lokhat ya da mong thamgina ba gi damak ta pura sambal sidok ba gi ta paya bo yona kaktat ba makhong ba yona thudek ba gi ta achumba ngangba adu nate achumba du ngangba gi pa na mi de bu semana ba gi damak ta nungsibada manase ilasing nang amasung aibu isorna krista nungsibada kanbibane adu thajab ichil ilasing loina matamda asoi arma khudmasing da nungsibada ngangbiba darkar le karmaina adu ichil ina amana se keno do rahane khalase naha sing ngal maram asigi asigi pandam se yam toipi adu haiba se ningsimena darkar le adu pa ichil amana non believer ma mari lena rahane khalase adu hai da achumba ni ngang ga do adu hai achumba du chumthok matam da hekta achumba du chumthokli ba ai jina khwai dagi wang aphaba kaino kare ha gani pap kam ta taudraba asoi ba am ta taudraba adu ama isor khang da nupi ga mari lene ba or isor khang da nupa ga mari lene ba yam lokhut pa yadra papi ma gi wakal khal ga chang bo ba ta ga di adu achumba du nungsi da ngang ban natte Chetna saying, Isorgi thougal and the boy but I nungsung in chocolate Hawaii punji as a chocolate. How do you know I'm labor people must say? Isorgi thougal and marking with Tambiraga yan biraga yan bibagi maramna. Adu you walk alone, adu pap tar, but it's enough adu bukaram hain achumba see him upon the same dog lakania. Now, Magi Pablo confront her, Togani, adu motif, Tamoigi, Carino adu to I have a pungingly say. I can pay or I can kangi, I can sing, I have Unagidamak,
adu oba ta adu achumba nungsibada ngang natte adubu hai ba chumba du chilna na pa du pungning hong la Christ da singlup amata na chakot min bagi wakhal ga na ngang boy ba tar ga di adu nungsibada ngang ba chumba ni hai ba si chap mana eikhoi meeting apa wa ba sonu kuma tamda chumme makoi Jesus Christ thas da boy ba tar ga soiduna makoi punsi mangani eikhoi gi mafam ngasi ri mesi da su eikhoi gi marakta isor bu thas Jesus Christ bu karmi mapu musung prabhu ne thas ri ba marup sing ya boy ba tar ga di nakhoi Jesus Christ bu karmi mapu musung prabhu ne thas ri ba di nakhoi phanayam phaba or ba su aba tabak mayam to boy ba tar ga su nakhoi norok chat ke ni adu asi achum mane nakhoi lakbe Jesus Christ da nakhoi papa ibun hong bidna maramdi Jesus Christ ma gi thabak adu loikre nak pu na gi pap te kan bina ba masung aran ko pi na gi thabak adu loikre na to do apa thabak nate adu bu thajaba asi achum mane adu karam ba maong da ikoi asi wa pa se sandok li bano hai ba tuni karigum hai ba ngal ba chum ba do oh masigi papi jing je mang la ba tak la ba sing se asamna ba ya da ba sing adu gi wakal la oi ba ta gi phanayam na chum ba wa pa oi ba ta su adu nungsi ba sandok pa wa pa nate apa wa pa da sandok matam da norok achum mane lom bana da si ba achum mane isor gi asaw ba achum mane adu oi ba ta gi hai ba wakal sing da hak amasung ai gi thamoi da lei ba glona mi mang ba thawai aseng ba nungsi ba glona norok gi kaning ba gi thawai glona adu thamoi glona aseng ba nungsi ba apa ba wa pa adu sandok pa mi na amasung ai oi bra motive adu ai Christian orangi matam da asuk yam niam mission evangelism tawre hain haibadu punna bagi damakta adu ba ta adu motive adu achumba nungsibada ngang bagi motive natte adu aina sanole ba wa pa sima palna thajriba mahana thajaragla Christ gi haksang amma toin oiminaraga ibung ma punna thougal minaraga singlu amma toin Christ da chaokhat minabagi punsi adu yengaga sarga da punna hingminaba panminaba du yenglaga apa wa pa sonu oi ba ta ga madu nungsibada achumba ngamane aduga hairiba du isor khanglaba Christian oiraba mapung phariba masung chaokhatliba aduna tawgodoba hindu punsi mahingadne aduga asima pana kedogani maram pumnamakta makok oiba Christ mangonda chaokhatkedabane kanadra khoi chaokhatde maru oina eikhoi gi loksing amasung eikhoi wakal gyan eikhoi gi practice amasung ministry khudima singatan chaokhatde du kanadano Christ I want to I evangelism asuk yam tawre oh mi tara se I evangelist obade Christian or aduna asimedi ai gi ni natte aduna ai gi group natte sinum on the group later leipam thokte leiba lale chumde kanada Christ maramdi singlup ki makok adu Christian ai kanam natte pastor sinate Christ singlup ki makok ne aduga kargum adu oiba taragate harba khudimashna toba taragate karino khone phangadirse last point Thajabsingna punna thabak subada singlup chaokhatkani ngasai hana hawba hang kibo hang singlup chaokhatpa uba pamra singlup chaokhatpa ba karino o singlup chaokhatpa haiba se building phajaba leiba mi mayam ka ba tha khudingi title pa lak ba adu maru oina bible na chaokhatpa haina sei thade karino chaokhatpa du isor masak khangba achumbada lepa achumbada nungsibada ngangba apaba wapau sandokpa thougal toubagi mapalna singluppu semgatpa adu asengba chaokhatpa ne singlupta adugi mapalna internal both internal aduga outward manungi aduga mapangi chaokhatpa soidana lakani adu hairiba adugi mahayaduna kana verse 16 da uba pangadori when Christians work together properly asi why is the ohal khalani punna thajbena thabsu properly why properly mamin torobe thabak khudingmak sense ai gi damak nataba ai wangsa nataba no singlup chakona Christ da wangkatna adu oiba targadi the church grows adun verse 16 mangonda hakchang saruk pumna mak chap chana samjinai amasung hakchang saruk amona magi mathau tawduna ngasai hang pise example karamba matamna eikhoi metabolism system chaba tummagi system oiribase hakchang khudima khutna chak to tolaga yada insule yana sai leina otle adu lein olga ball semma kanda asigi esophagus maril asida changhan khre adudagi di chakhau de tare chakhau tabadagi tongan ba mahi sing thokhale aduga tholaga cha da tumhan badagi large intestine large intestine is small intestine khudimashna la kan it complete metabolism chume
adu oiba targadi khudna yana leina osvesi mari asina chakhauna aduga small intestine large intestine khudingmak sin tawdo thabak khudingmak sing adu tawrak matamda kedore chak ki chak adu tumme hakchang kana phange growth leire muscle yakhole pangal kalle energy phange khudingmak sing paralyzed over nupa amada paralyzed oibu karigi damakno hakchang khudingmak sin tawbo thabak tawrak tabagi maramna reply tawrak maramna insang hawi kramana khanglibano leina lei khatana te lei the information no krai no thai brain amuk recipient khatang orakanda amuk information thak the oiba targadi hawi ki chu khangoi thare receiver jimi adugi analogy de mafma de pona pirse adubu aikhoina chakole bu khuim sing karai de gino kok te kana chris de gi singlu ama chakor pai ba je chris ga leinaba chris ga chaminaba leinaba gi mari de chris de gi lakma he is a source of our growth singlu ki chakor pa adu scheme zinga te program na te miwe gi losna de adubu chris da karam haina singlu adu chakor pa da mateng pangi ma ki wai sing pa na wa pau sandok pa achumbadu tambi ba ta khuim sing adu ma pa na aduga chris gi ma pa na karam matam da singlup chaokhatkani leibage singlup lekra mapung khudingmakna topam thokpa thougal sing waisit pana thajabena waisit pa wapos no na thajabena wapos no pa visit chat mi thajabena visit paisa ka thok mi sing isorganing thole ba ki damak ta thajabena ka thokpa da aduga toma sengbat pa sagat pa sei chingma tambi thagba Romans chapter 12 1 Corinthians chapter 12 khudingmak sing adu tobu matam da kaidawe masina hakchang asi kai da nungsibada maramdi achumbadu nungsibada ngangnaba maramna nungsibada hakchang asi semgale aduga chaokhatkani thadabisil inausing loslak matam marna gospel community church members sing singlup ase manung masung mapanda masing dam sung thawai chaokhatba unimra uning eikhoi gi thaudang ade christagi mapalna eikhoi lekra bu khudingmak sing ase thajabana chumna amasung sengna isorganing thole ba ki damakta sesinaba thabak subba adagi mapan naha ki thaudang do krain naha kar manasin basi sakhorpada mateng pangni bage achumbadu nungsibada nganglebra thajabada lepra changing isoragi loksing ni se krista eikhoi makokne mahaknam darkar lebe khudingmusin magi wahigi mapalna amasung magna thamikra luching badagi mapalna adem famase tingsam amasung hakchang saruk pumna punna phazle kaino sigi tingsam amasung hakchang se isoragi wabu tambiriba takpiriba pastor oza adu mahagasini asigi mapalna karamana kone krista dagi growth phangjai magi wahigi mapalna adugo phangleba wahai sing adu eikhoi thamoy katang thamba natana eikhoi khutta khongda wakhal losingda uthopagi mapalna adugi punsi de hingba thajaba yana thajaba yaba amamam oina singmangdi hingminaba thougal taunaba aingona thougal tawma taba adu aini mising thougal tabai punsi de hingba maramdi christian khudingmak singlup amadal yakrab khudingmak thougal loi sing ngaktane aduga thougal loinamak tawgadobne kana amata phamlega lei pham thokte daita loinamak lei maramdi christian singlupu semgatnaba daita du eikhoi khudingmak ta maramdi madugidamak eikhoibu mapung phahanbiribani sor pranados provisor nagi wasi dam nabu thagachari provo eikhoibu mateng pangbi pro eikhoi ki daita sing eikhoi di bungan hana eikhoi amam di bungan hana pine bi khudol sing adu khanghan bi nagi wahai de kimsung thada bisil naw sing war sana bagi mapang adu khudol sing adu provo mingchat ki damak natana nagi matik mangal ki damak sisna jana mateng pangbi Prabhu eikhoi the pinabi krab khudol sing adu eikhoi gi ningba thunganam gi dam sinja khib matam sing le Prabhu matam adu gi damak eikhoi copy amasung ngakpi eikhoi pap sing ya ki pap sing copy Prabhu eikhoi teng bang bi Prabhu sor eikhoi gi khorang jaba amasung ya gi khorang jaba de Prabhu thajaba amat to oidna mapung phaba mi am oiraga adu gi mapala nungsibada semgatnaba gi mapan hakchang na ki singbasibu chaokhatpadu usaningi paisa nangi mati mangal ki damak Yesu Kristus manager amen